Delhi based Touba Burn Healing Foundation ki senthang makhada lamdamasida Meina Chakhibadagi Soktuna Leiriba patient Singda Lemna surgery tawbagi khudong chaba ngasidagi hoduna Singda hospital da piragani Hiramasiga mari lenana ngasilangol da leiba hospital asigi conference hall da pangthokpa paugi mifam amada Singda hospital ki chairman amadi managing director Dr. KH Palin hai India amadi Manipur da Meina Chakpa amadi ising asaba na pokpagi accident ase yamna toina thokpa thodok singweri Masida patient singna laying baloirabasu mapung fana fabang amdaba madugi matung unsa chingsilakpana maram moiraga khut khong amade atai hakchangi mafam singda fibam soina leiba kaya thengnari adubu selthungi fibam na maram moiraga ngasi fawba ningthina surgery tawbang amdana lakle fibam asida miyamdagi donation tawduna maruina Meina Chakpa amade Ising asabana pokpagi surgery tawba ngamdana leiriba anaba singi mateng tawduna lemna surgery tawbagi khudong chaba piriba Burn Healing Foundation na Northeast India da sumining thamlaktuna Singda hospital da sigumba khudong chaba pirakpasi lamdamasigi miyamgi khwaidagi laibak phaba mane Masina lamdamasigi kachin koya da leiriba Meina Chakpadagi khudong chadaba mayoknariba loinana imungi fibam Chadraba anaba sing nasidagi hoduna hospital asida selamata changdana lemna surgery tawduna hanagum chap manaba hakchangi fibamda hanjinba ngamdrabasu khara safana hingba ngamnaba khudong chaba pire foundation asige support agi haiba surgery ase pangthokpada ahanba yengba hobudagi horaga surgery tawba amadi hidak langthak yangna selamata tingdana layengga dawre angang ahal khaidana hodokliba lemna layingbagi piriba khudong chaba sing ase lamdamasada leiriba mipung khudingmakna ningthina khangjinduna khudong chaba si lobi ho haike ngasi hodokpagi oina Meina Chakhibadagi oishinba ngamdana tongan ba fibamda soiduna leiriba angang tareta lemna layingnaba thabak paikhatpa hokre Ayushman Bharat natragana Chief Minister Haksel Tengbang paiba kangbu moidi akoina sigi sida tongana paisa phangba yabagi khudong chaba leibdina adugi saruktu ayamba matamdadi khoi yawhandre sigi sida moina adugi scheme da moina phangragadi phange natragadi hojik Manipur da su hariba card singje paida su kokthom leiri pairaga na madugi medium da koina phangbu yaba khudong chaba mayam tawraga ultimately akwai AMD Meina Chakhraga soiba singsi simjanba sajanba layengba adugi pandamni